Online Manipurgi ayuki pau miyeng tabiro pumnamak puthoi laisramna khurumjari Chidi aramba jengolgi Luchingpuren Korounganba khumandagi lakhotjarake patriotic song tawni na haikhidaine aduga kari tawraba yam thina laibak macha tadaba thabakni isai sili langliba singdo makha tarakpada isai mafamda nupi nupa macha yu ngauraga yam lae karan taw leire thingbiyu haire ise fana yamle thingloi aduk wakhal tadaba singdo thinglaga kari kanani onsilaga achumba sarakani da maru oiba pau Ccpur district tagi Khutlai Fagatkhre Ccpur district manung chana laiba cycle range area da security apunba combined team amana thiba humbagi thabak chathabada Khutlai paibasingna losinduna thamlamba oigani chingnaba 9mm pistol ama modify long range mortar pompi ani single barrel jaragani toy bore long range ama HE36 hand grenade ani kapa yariba maru kunthra taret amadi detonator fuse ani fagat pangamle hairi mangka tarakpada Imphal East District tagi Khutlai Fagatkhre Imphal East District manung chana laiba Champhai Hill area da security apunba combined team amana thiba humbagi thabak chathabada Khutlai paiba signal losanduna thamlamba oigani chingnaba improvised explosive launcher pompi ahom magazine pounds amaga loinana BB jacket ama fagat pangamle hairi kha tarakpada Manipurgi issue loisinabagi matangda MMAB na Home Minister da taksinkhre Manipur da thokli balan asi loisinaba honabada maru oina Indo-Myanmar ngomkhai ngak senbagi thabak kangkhatpaga loinana Kuki militant singa chatnariba suspension of operation su suspend tawnaba Manipuri Maitai Association Bangalore MMAB na ayeba cherol ama Union Home Minister Amit Shah da pisinduna taksinkhre MMAB gi maikaidagi Union Home Minister da pisinkiba cherol aduda Manipur da thokliba irang si laksinaba amadi warosin ama puraknaba maru oiba thawrang ama oina Indo-Myanmar ngomkhai ngak senbagi thabak hena kangkhattuna ngomkhai paring asida Myanmar dagi Kuki militant singna aphaba makhalgi khulaising Manipurom da pusilakpa amadi drug pusilakpabu thingnaba matik chana security force thambaga loinana modern technology visual warfare thengnanaba ngamnaba security ahenba training pibiu haina taksili Manipur gi loijing loya da lairiba micha miyam da ngahak leitana nongmai amadi bomb kapsinduna terrorism gi thawong sing chathariba khulai paiba Kuki militant singa chanariba suspension of operation su suspend tawbinaba su taksinki MMAB gi maikai dagi makha taraduna census ta yumfam oiraga Manipur da NRC chana handuna illegal immigrant singbu citizenship piroidabani physical verification ga loinana checksin nami kokthiba gi thabak chathaduna rightful tribes sing masak khangdokpiu amadi illegal Kuki immigrant singbu ST list gi lokthokpana illegal immigration gi issue asi loisinba ngamgani hainasu Union Home Minister gi pukning chingsinki memorandum aduna makha taraduna mising yamjadaba Manipur gi yelhomi oiriba maitaibu ST list chalhanbiduna constitutional protection pibiu maitaibu ST list chalhallu haiba legitimate oiba demand asi central lengang na miyeng changbiduna scheduled tribe status piduna makhoigi haksing ngak senbina bahaina su taksinki MMAB na frup amatagi mayokta lepa laite adubu awang nung polamda maru oina Manipur da mahusagi punsida akaiba amadi ing tapada singnaragliba anti-national elements singi mayokta matam pumada lepkani amadi Manipur da ing tapa hanjilaknaba pandamda MMAB na August 13 Fill of Hope Initiative haibasida friendly football match ama Bangalore da pangthokani haibaga loinana August 19 da chamaga 19 suba Manipur Patriots Day 1891 thoram su pangthokani hairi makha tarakpada amata oibagi wakhalon sagatminaduna Manipur gi ngamkhai da singnarakpa pumnamak punna thengnaminasi MPB Mall apunba jaribon 19 August Patriots Day Observation Committee na Lala Rural College ka khusam-naraga ngasi chamaga 19 suba thauba singi ningsing numit thoram Lala Rural College ki auditorium da pangthokpaga loinana thoramga mari lenana miyangi khongchat amasu Chengbin awang lekai dagi hauraga athauba bir tikendrojik ki mitam khiliba BT Road fawbu chatkhre Lala Rural College ki auditorium da pangthokhiba thoram aduda Inner Manipur Parliamentary Constituency ki MP Dr. Ongomsa Bimol akoijamna athoiba mingthung oina saruk yakhibaga loinana miyamna bir tikendrojit amasung thangal general gi photo da laikat pa ikai khumnaba utkhi athoiba mithungi warol piraduna MP Bimol akoijamna hai kumja 1891 gi Anglo Manipur War da mamalaiba ki damak thawaina pontha pi khiba ipaipu singi khudung induna ngasi tungi mirol aikhoina imalaibak Manipur gi ngamkhai amadi apunbagi saktam ngaknaba punna wasak lominasi haiki mangna makha taraduna matam aduna ningthau macha sing marakta ningthau khubam munnabagi amaga motina daba amadi apunbagi pangal sagatpa ngamkhidaba adugi khudong chaba lauraga British na Manipur gi ningkha tamba munkhibani maram aduna aikhoi masel amata oibagi wakhalon sagatminaduna Manipur gi ngamkhai da singnarakpa pumna makpunna thengnaminasi kasarda khunda minariba aikhoi Manipuri khudingmak amata oina punsenduna apunbagi pangal sagatnaba sumangna apil tawkhi makha tarakpada
Ngamkhai sambal khabagi thabak yengsinaba Home Ministry na khangalakle RK Imo. Indo Myanmar ngamkhai paringda Manipur saruki oina ngamkhai sambal khabagi thabak yengsinaba Home Ministry da khangalakle haina BJP gi MLA RK Imo na phongdokhre. Sagolban Kendra gi MLA RK Imo na phongdokhibada Manipur ga tainaba Indo Myanmar ngamkhai gi kilometer 292 sangba saruki sambal khabagi thabak yengsinaba masigi survey amadi alignment gi thabak thujinaba Union Home Ministry na khangalakle. Mathaki wafam asi handak pangthokiba assembly gi mifamda Chief Minister Nongthomam Biren House Khanganba Laikre. Central Government na illegal immigrants sing masa khangdong na bathabak lokhat pagaloina na hana laibak anigi ngamkhai paring da chatna number free movement regime FMR sulokthokhrabani panbaya badi India amasung Myanmar anigi marakta kilometer 1494 gi asang ngamkhai gi saruk pullibani masigi manungda Arunachal Pradesh kilometer 510 Nagaland kilometer 219 Manipur da Chahunga Marfudara Nipan amasung Mizoram da kilometer 510 ni India da Myanmar dagi ain kaina mitop sing changsilak pathing na pandam da ngamkhai sambal khabagi thabak chatharakpani Nagaland gi civil society organization sing na Myanmar dagi ain kaina changsilak ba illegal immigrants sing maram da halanbi na ba Union Home Minister Amit Shah da taksin ba laikhrabani United Naga Council UNC Naga Human Union All Naga Student Association Manipur Ansam amasung Naga People's Movement for Human Rights na Home Minister da pisin khiba memorandum aduda Indian Myanmar ngamkhai paring da Manipur gi Kamjong district ki saruk ngak seliba Assam Rifles tokthokna basu taksin khibani CSO sing asina phongdok khibada Kamjong district ta ain kaina Myanmar dagi mitof 5,000 ga chamri ga yankhai tare rom changsilaktuna tangkhul gi khul sing da leisile makhoina tangkhul khunja sing dagi masing helaktuna hingsa gi thawong kaya chathare amadi native customary practice ta apan ba ye papiri haina su phongdok khibani Khatarakpada Athauba singi fidam khudung induna lamdam sigi apun masaktam da singna ragliba singi mayokta amata oina lepminaba mathau tai Megan Ayoy khraba athauba singi fidam ado khudung induna lamdam asigi apun magi saktam da singna ragliba singi mayokta amata oina punna lepminaba mathau tai haina Lalhoulup amagi hanagi chairman RK Megan sanaya mana phongdokhre Wafam asing asi YWO amadi Patriots Day Observation Committee Manipur na sinduna pangthokpa Patriots Day gi thoramga mari lenana ya school Janmasthan da leiba Bir Tikendra ki yatafam oiriba hicham yaicham pata haikal laika tamba lakpada paumisinga unabada RK Megan na phongdokhibani Patriots Day gi thoram adugi saruk ama oina singjamai thokchom laikai dagi Youth Welfare Organization YWO dagi mayam gi khongchat ama ya school Janmasthan da leiba Bir Tikendra ki yatafam oiriba hicham yaicham pat tamna athauba sigi mafam da haikal laika tamba lakhi thoram aduda RK Megan na luchingduna Bir Tikendra na luchingduna haikal laika tamki loinana thang ta gi chanaroi singna athauba sigi mafam da salute peki haikal laika tamba lakpa aduda paumi singa unaba amada RK Megan hai kumja 1891 gi Anglo Manipuri War da Manipur na maithirba matungda leiba sigi luchingba ani fasi tawduna hatkhiba dubu ningsingduna Pan Manipur Youth League na athauba sigi ningsing thoram asi kumja 1969 dagi pangthoktuna lakpani 13 August asi Manipur gi puwari da khwaidagi chawa wantok leiba thodok singi manungda amani kumja 1891 gi Anglo Manipur War aduda Manipur na maithiraba sulamdam asigi miyam da leikhiba leibak ningbagi wakhalon adudi maithiba piba ngamkhide ngasi su leibak ningbagi wakhalon aduna mang tharaga hojik lamdam asida oiriba fibam asida naha kayana mairaiba kannaba chongthorakpa uri masi Manipur gi puwari da matam pumbada leihorada thodokni 13 August ki ningsing thoram asi ngasi state ki thakta amadi leikai leikai da paktaknang na pangthoknarakpa si afaba khongthangni lamdam asigi puwari ngak senduna puwari gi achumba wanthok piba thoram sing pangthokpa yamna mang mathau tai lamdam asigi apunbagi saktam da singna ragliba singi mayokta leibak ningbagi wakhalonga loinana amata oina punna lepminnaba mathau tai haina Megan na makhata na phongdokhi